masana ngahan irai kaigi ichilinawjing khusai bajingna saba ahanba torchlight ama ugraba matungda ngasi amuk ngasi saba lorisina auto hand sanitizer and dispenser machine dryer su dum masana tawjaba ko ado nan somda kandagine smaito start to bumdo somda start to ni ado duga auto dryer yawbuni ko khuting jalo masana khut kang kanda lo to kang ba to aduga su mayam sum sensor ni ko kanone mayam na khut e thingjale haiba matamda sensor ma yauri sijina sensor detect tongnaba sayawri khut e thingjalakpaga masana sidagi dum kano kapthara ni sijinai che koi lekai gi kano ngatan akoi ki yam tangba product amta nati sirin mari adagi fen yadabagi maning adagi sina Herbalife ki shaker du ni akoi pipe macam sukha ga to sabni sum pharmacy to ba choba dukan jing dadi yam kana gani se abo kano bungcha nanga to sida hygienic badi sigi marak sida hand dryer yaure sanitizer yaure sida community transmitted oiba mogong su oidre amaga khutsa thengnaba soknaba amana paimba bottle sanitizer bottle amaga paiba su oidre adum khutsi katang thingjalaga lore masana auto na loina torani masana dryer su yawbani na ko sanitizer si loy pa matam dum sinbe sumda haba like ki sekar gi se sida happen aduga magi leveling na kayam yauri yawte habje jab kainone 500 ml ni 500 ml sina 100 ml khatangai bugin 200 300 400 500 loina sida 500 yo kan sibo ngala kan chargeable ni charge store ga sina ga doni mai thilaga tam thamasu ya adu acho dukan phamba sing pharmacy tobu sing amadi private clinic hospital tobu sing na nungsibiragadi support tawbiragadi video sibu yengiba mayamnasu like tawbiu share tawbiu comment pibiro